누빠지고 누삐 펑점이고 누삐 제루이 누삐 펑점 엉엉엉리 무서워. 위야 너 지금 야 와이노 한명 이기도. 야오예 데마 야오예 자스남다 락락락 자. 무서워. 아스 가이노 메나 두모 저 가인 되지 봐 되비에 꼬이나자. 티는 강한 먹어 저거지사 형제 판나서 꼬이리 아이나 딸렌 하래도 가이면 강다브라 가이노 라라라라 저게 공개노. 거의 공개노. 예 가이 고모노네 이mon다 와 이놈. 야디 빰디 낭 누피 제루부두기 아비 파루부디 빰디 낭 가이 먹나 시바 NPC 라이거. 하예 아두주 누피 파루부니 하이갑네 뭐원 파루이나 하이도 그럼 빰디 낭도 두비제 하이신데 와임진 낭조 판나디 꼬이리 아이나 딸레 야덴 하래이제 꼬이 딴딴하래 오이바 더비. 야. 나 아두나 마이 고간주디 하이나데 아이보 하이나데 라 해라 3,000원 앵어대 비싸서 또 기만. 아두미 망간나 발레도 가이노 자토바나티 부루바네 몬데기 더비 야로 그래. 미나 딸레 하가 낭조 딸레보 티는 강악도래 되지 라 자스다 암다 하이나데 라 야로 했네 삼촌. 그래서 야. 아스나 마이 가이 칸데 남지마 가이브도 가라 강무이고 마이 자스다 만지라네 시바 티나 중앙이 파짜나서 하이낭제 생야 해야 돼 오이바 가이노 황게 더비. 마미 가이노 시바 아이 나 공저 와임진 리메 삼촌 야노. 자라 따닝게 잘람다 라 자스다 삼촌. 아싸라이 낭 아두이 리사투나네 강브라 누피투나네 낭 아둠 랑토마 사크리도 강브라 낭야 누피 팡모이나 삼촌. 따라 거라 해하오나 딱 약부터 그도 딱 약부터네 낭 파이도게 뭐야 뭐 크림 하이 크림 나라가 후이 말이 맞아 너 도당 해야 돼. 삼촌. 신이 강로. 신이 노노 저기도. 아니 세컨 터리다. 세컨 터리 아니 기라봐. 아, 야면 돼. 느비니 저기도 하면. 루피 아니다. 거의 도로게다. 아니 하니 야 때봐 손만 해. 자. 아코이 시행되네. 시선남 자 이제 되게 좋으네. 그놈을. 거의 너 시행인데. 아니 하나 하는 자. 모이니데 루티나 버니 모이니네. 누파나 거의 와칼람 틀레데. 이제 선남 자부디 그 누파 문 강내나. 거. 시리 아시 고가서 영원히 야 자토 그러네 누파 하이비는 아시 나쁜 누비 야니 하르가 많아. 야니 하르가 누파 버샤 랑 야면 자토이지. 시행 자봐. 아 자토 그러네. 마 아들 거라 봐도 더 많이 봐. 아씨 누구지 이 마가 완전 했는데 나 아무도 안 하는 달리다 야로이다 이제 달리다. 사는 거 갔다 오게 아이 사람 살았다 오게 신 망해 봐 고사도 왜? 고사 안돼. 사람 살았다 오게 신 망해 뭐 한거 아직 아 지디지라. 이게 비기 하. 지디비게 봐. 비기 야래 애들이 가이도 오게. 아니 가난 먹는 것도 많이 살리는 데는 어 뭐니 또 오늘 디나오네 가나는 저기 딱 눈이 보고 그리고 뭐 가나 다르게디. GDP래 어 가나라가 지디 방에. 가나라디 아무지 영원히 야비야 봐 어 뭐니 동안 사람 레디. 살 영원히 비자 좀 자토래 봐 야래 아들이 불안이 내면서 이 불안이 불안 그러면 이게 꼰점이야 하이노 방이 샘 라포이 로이 불안 안구 방 로이 불안 안구 제가 막 불안이 안구르스 그런 봐. 맞아 그래서 난 야나가는 데가 GDP 도겠니 아 소들르게 또 비기라. 비기네 난 야나보네 가나 보면 내가 비래 아이 가나니네. 야래 쇼비니 가리지 뭐 비니 하네 가나니. 서로 야래 되지 가나니. 아이네도 가나 보라 아들이 아이 허우르지 거. 농태기 나오거나. 예예 어 야래 또. 만약에 타서도 강 밑에 락다락잖아 다 토끼지 많이 짱 거. 정할로이도 아두어다 하에 누가 강 맞던데 마모니 정 거네 떠잖아. 너무 더우라. 좀도 낭주 뭐 아이게 혼자 나가면 너무 많다래 낭 따이해 낭 노마다 따라봐 아두마이 떠럼바이나 따부디 따대봐. 아두 바니지 생주 뭐 게임 싸나지로 그만 떠지게. 야얘 숨쉬다 팜맘이 와나 내려봐. 와보 몇살래. 시상 싸이. 아무지 강나 생기도 잘라. 아들이 나이디. 오빠만 생풍 그래서 왜 이제 숙다 타나던데. 이게 가만히 좀 근데. 거기네 이를 강디. 숙다 타나디. 강이 아니라. 응? 생명이 괜찮나? 세상 자리 세트 이들래 이름이. 강이야. cây này kì 손 막습니다. 이제 숙다 타나디다.
이반이 좀 그만 쳐오겠네. 막 곱다 헛짓랑 이네 시다. 그만 쳐오라 봐. 이봉다가 사이드 미왕 나라 이반이. မြောင်းနေမယ် 와살라봐. 나도 이반이 실래. အိုးမောင်တို့ကလည်းမြောင်းနေပြီပေါ့ 그래디 헛짓랑 그렇지 누지 까고 실래이데. တော့မဆောင်ကလည်းငန်းနေတယ်မြောင်း 나띠 난기지부. ไปดูก็ไล่เนาะน้องบอก ကစတော့ဒီshumလာပနေ 강마야 오이 바기 락 만만 잘래. ฉันเลยไม่เสร็จ càng nông ấy cái mấy lần đi ấy vô càng mới được cái gì 아고 한다 강 찡나로이 하이바. 강 한다 찡나로이 할라만. sinh hoạt tàu đi 그냥 떠오더나. tôi đi mày กระสุกไก่ได้จริง tôi đi tôi đi bà càng lấy càng sinh 오이 được 짜부디 따오이 돼 보고. càng lấy càng sinh được càng nghe 강 봐. 강게 강자라서는다. 뽀뽀비용 보내는 맞아 그러면 안 되기. nuôi mình con nuôi mình chỉ ăn nụ xin này nuôi mình chỉ vô 누구 니가 이거. anh nó pam từ cái phân lấy cái hai cái gì có ไล่ด้วยเนี่ย 만. 간이 니로 홍드주네. 본다 홍을 돼 봐. 홍을 가지고 본나. ปุ่นไหนแฮกเตอร์ลูกบ้านแต่ 아도 디 봐봐 거 그냥 기다렸다. 아도 디 봐봐 도 까이 금바 누파 아마다 누홍 보기 못다 노에미 아마나 거기 누파도 아마나 문나비 몽을 라기 우리가 해봐지. 미루이 동 레이도 우드라. 빠마 들 레이도 누시나 레이다. 아버지 또 오더네 자. 아도 니가 군시 땀 것만 때도 나랑 리 초토가 나시 랭을 고다미니 액도 홍이 할바 거 아두기 와 아버지 거기 담벌 응갑니다. 나트라. 미미기 와 칸들 레이데바. 어 파리네 아도 디 하양 톱 떠나고도 혼나비 와이타래 잘라게 이제 까노도 강 레가 강 싱더브제 เจ้าหรอเจ้าหรอ 강 해비니코 오강 부디 하답게 찡가로예. 미와가 좀 망이네. 거기 미와 데이만 해라 해봐. 누파 말아 누피 말아 ไม่ไล่พี่เลยสิ 그이놈의 통관 내가 락살라 서울들리 누가? 동안은 사업은 어때? 너희 강 징을 좀 봐봐. 좀 미가 있노. 이로 좀 매면 더 걸리시고. 사실 민에 떠먹거든 파기 말이 두고 너는 뭐 어째? 예, 깡징어로 하여가 나는 가이데이버드나 사이드나. 강 징들이 계속 떠오르라. 떠라? 까이 이놈아는 강이지고. 기땅 라이기마 민기 기땅 기땅니 코이 문 갔다가 또 버사비디 거나라. 기다리 떠오더라. 아 코이 문 갔다기 라이기네 또 호이데 미네 사베야다베. 그이노 미네 강 떠라 나는 남이 그 칸에 이. 아빠야 아마 칼에 가게 바몬 이베마 타우라니 마석 가자비 레고 마이 랑 쩌르게. 짜루 그이노. 쩌게 쩔루가이나. 쩌게. 아, 근데 이제 가능하고 호배하고 호라 폰 블록 비배하고 비살로라가 강 같은데 블록 항도라가 이스. 응. 아도도 사업이 나기 사업도 넌 대막들에 아니 사업이 너가 된 거다 너가 사업 받는 대미. 강 로라가 블록도 항아 보이디 파바 강 뭐야다 블록 항아가 까나나보. 쌍이 얌 너기 캐시도 사닝 메나 뛰네나. 짜닝다부도나 뭐 파래다 그 골프 아이 배모. 좋아 바몬 피마 코에 하이버기 캐시도 이만한 지금 이문 먹는 비자닝 버기 도와네. ngamdre minai nate. 아도 너희 몽이 동네 기당 비우고. 라이기네 미나 사바야다. 라기 캐치부 미네 사베 아데부 가이노네. 블록도 강 로라 고인 항오. 항 그냥 항 드는 거 치고는 지나리 운더 심막들 너는 항 지부 가이노. 딸려 와봐. 아이지 부 폼들이 겜다 강다바 티가 자르가 레이바 이 미지 사베는 망아이. 때는 전에 이만한 거 그리는 하이 강브라. 아시 또 왜 이제 밤보는 비도. 까 마삭 파세. 까 머럼 뭐이 더벅는 거 버리고 가는 타가 던 돌이네 있는데. ngamuk 하이브도 많이 하요. 후이 공에 하이브도 능 나이 바문 우빔 레이 마삭도 후이 공에 나 미원 담음보도 많이 담모 강 뭐야다 삭 파자라 노 야래. 송도 누옥선이 마승 파기 동나버도 아, 너는 송와 팅하는 새 아임도 짤라게 그냥 또 통가는 아고 사지 미와 양 강네 봐. 네, 누구 미와 강나라 아니 오래 안 달래 짱그러게. 나가 나가 팅을 똑똑이 아이 강다 이리 강는 데 캐치 잡아. 아, 똑드래 강. 또 연 동나니. 마람 짜다 비데 사오리 누구 짜네이라바 난 때도. 마람 짜다 비데 사오도 짜네이라바 난 때도. khara kan ngang du jin ka le ai ni ne. Chu pagi thabak. Kang lo ga blok hang wai du ju ya de. Kang ma ji da hang jin la ga nung si ba sa da na. Kang dau roi hai de na jing wei hai de khe ji dau roi hai de da na. Ka bing chame. Kang ni da jang nang na le ba. Chu khre ne he. Ko ni phone thong ro ba de. Message ma. Oh, ye mi na tharak ba ne. Nu ba na te. Mi na thak ko message ne. Kang dau roi hai ba ni ne he. Thibung lao, ke thibung lao. Sakta thi. Amu rien. Amu châu, thamo munan mu thi tham. Em chỉ ngang bị được bôi gì đó. Thi ju thiman be bem. Nai ko nei nu pa do khang dra. Khang gì he? Mu ra lang nga thi ra ga wow ra ga ma. A ga ga no to khuning ga kai cha pha na. Ya đi he. Ma ya ko ngon ga ga wa ngang ban. Ya đi mình Ka đâu ri da bảo. bu pa mu no khang de. Ai phi rong kita lau cái lại này bà. Thang ga thun ri yan ba i ju thok tam nu pa. Ka ri Ya đi mình đâu bảo. Ya ba na ti ye.
마티봉 ꯌꯥꯝ ꯂꯥꯎꯋꯦ ꯍꯥꯏꯕ ꯌꯦꯡꯉꯨꯀꯣ ꯇꯣꯛꯅꯔꯦ ꯕ꯭ꯂꯣꯛ ꯉꯥꯏꯍꯥꯛꯗꯤ ꯄꯤꯔꯦ ꯀꯥꯡ ꯍꯌꯥꯡ ꯆꯤꯛꯈꯛ ꯉꯥꯏꯔꯦꯅ ꯕ꯭ꯂꯣꯛ ꯈꯪꯉꯦ ꯑꯗꯨꯝ ꯈꯦꯆꯤ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯑꯗꯣ ꯃꯥ ꯈꯦꯆꯤꯗꯣ ꯃꯃꯥꯅ ꯃꯌꯥꯝꯗꯤ ꯄꯨꯗꯣꯏꯕ ꯀꯅꯥ ꯅꯨꯡꯁꯤꯗꯣꯔꯤꯒꯦꯕ ꯍꯣꯏꯕ ꯑꯗꯣ ꯉꯥꯡꯉꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯉꯥꯡꯕꯤꯅꯨ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯈꯪꯗꯕꯩꯅꯤꯉꯣ ꯊꯥꯡ ꯑꯃ ꯄꯥꯏ ꯌꯥꯅꯤꯡꯕꯖꯥꯠꯅꯤ ꯃꯃꯥꯏꯗꯨꯗ ꯌꯥꯔꯦ ꯅꯪꯅꯗꯤꯅꯦ ꯈꯪꯗꯕꯅꯤꯅꯅꯦ ꯀꯩꯝ ꯍꯥꯏꯒꯤꯝꯅꯦꯕ ꯑꯩꯗꯤ ꯁꯣꯝꯗ ꯄꯥꯛ ꯆꯥꯛꯏꯅꯦ ꯊꯝꯃꯣꯏꯁꯤꯗ ꯍꯣ ꯅꯣꯛꯑꯔꯣꯏ ꯌꯥꯔꯦ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯂꯧꯒꯦ ꯂꯥꯛꯑꯒꯦ ꯅꯉꯣꯟꯗ ꯀꯔꯝꯕꯅꯣ ꯈꯪꯒꯥꯎꯗꯨꯔꯥ ꯍꯣꯏ ꯄꯦꯔꯦꯜꯒꯤꯗ ꯍꯣꯏ ꯂꯧ ꯑꯗꯨꯕꯨ ꯂꯧ ꯀꯩꯅꯣ ꯅꯪ ꯀꯥꯏ ꯆꯠꯇꯣꯏ ꯂꯩꯒꯦ ꯑꯩꯔꯣ ꯊꯕꯛ ꯑꯝꯇ ꯆꯧꯒꯦ ꯇꯧꯅꯤ ꯅꯪꯁꯨ ꯅꯇꯣꯟ ꯆꯠꯄꯤ ꯇꯧꯔꯕ ꯑꯩ ꯍꯧꯗꯕꯤꯗ ꯑꯁ ꯀꯥꯏꯗꯅꯣꯍꯦ ꯃꯤ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯃꯔꯨꯞ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯇꯣꯏꯅꯦ ꯑꯗꯨꯏꯅꯤ ꯍꯣꯏ ꯂꯧ ꯑꯗꯒꯤ ꯅꯍꯥꯟ ꯐꯨꯔꯤꯠ ꯇꯤ ꯁꯥꯔꯠ ꯑꯃ ꯅꯤꯒ ꯂꯩꯔꯛꯄꯅꯦ ꯑꯗꯨꯁꯨ ꯈꯜꯂꯣ ꯐꯖ ꯐꯖꯕ ꯌꯥꯎꯕꯅꯦ ꯌꯦꯡꯉꯒꯦꯗꯣ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯗꯦꯠ 27ꯒꯤ ꯃꯔꯨꯞꯇꯣ ꯑꯗꯨꯏ ꯄꯩꯁꯥ ꯂꯩꯇꯗꯅꯦ ꯏꯕꯦꯝꯃ ꯑꯩ ꯂꯨꯄꯥ 3,000 ꯋꯥꯠꯂꯦꯕ 5 ꯊꯥꯡꯕꯅꯦꯕ ꯑꯗꯣ ꯅꯪ ꯂꯩꯒꯗ꯭ꯔꯕ ꯂꯩꯇꯗꯅ ꯀꯣꯛꯃꯩ ꯉꯥꯎꯔꯤꯅꯦ ꯏꯕꯦꯝꯃ ꯂꯩꯕꯅꯤ ꯀꯩꯗꯧꯔꯒꯦ ꯂꯧ ꯑꯩꯉꯣꯟꯗꯒꯤ ꯍꯣꯏ ꯌꯨꯝꯗ ꯂꯩꯍꯧꯕꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯑꯃꯨꯛ ꯅꯪꯒꯤꯗꯣ ꯅꯪꯒꯤ ꯀꯔꯝ ꯀꯥꯟ ꯆꯤꯜꯂꯀꯥꯟꯗ ꯍꯥꯏꯔꯛꯎꯕ ꯑꯩꯕꯨꯗꯤ ꯍꯌꯦꯡ ꯊꯥꯡꯉꯨꯔꯅꯤ ꯃꯊꯪꯒꯤꯗꯨꯅ ꯅꯪ ꯍꯦꯛ ꯊꯥꯡꯉꯨ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯣꯏ. ꯏꯕꯦꯝꯃ ꯄꯩꯁꯥꯒ ꯍꯪꯉꯨꯕꯁꯦ ꯂꯩꯌꯦ ꯀꯧꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯂꯩꯌꯦ ꯀꯧꯕ ꯍꯥꯏꯗꯦ ꯊꯤꯕꯣꯡ ꯆꯥꯔꯝꯗꯥꯏꯗ ꯈꯛꯇꯅꯤ ꯈꯪꯕ꯭ꯔꯥ ꯈꯦꯠꯇꯣꯛꯄꯒ ꯑꯗꯣ ꯂꯥꯛꯑꯣ ꯆꯥꯊꯣꯛꯄꯒ ꯌꯥꯔꯦ ꯂꯥꯛꯇꯣꯏꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯤꯡꯖꯪꯉ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯌꯥꯔꯁꯦ ꯑꯗꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯇꯧꯔꯦ ꯑꯗꯨ ꯀꯛꯊꯠꯀꯦꯀꯣ ꯄꯥꯏꯌꯣ ꯄꯥꯏꯈꯠꯂꯨꯗꯅ ꯏꯀꯥꯏ ꯈꯪꯗꯕꯅꯦ ꯁꯦ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏ ꯃꯤꯅ ꯄꯥꯏꯗꯦ ꯈꯪꯉꯗꯤꯅꯦ ꯄꯥꯏꯔꯣꯏꯀꯣ ꯍꯟꯗꯛꯇꯤ ꯄꯥꯏꯈꯠꯄꯤꯔꯣ ꯍꯦꯛꯀꯣ ꯄꯥꯏꯔꯣꯏ ꯏꯀꯥꯏ ꯈꯪꯗꯕꯅꯦ ꯑꯃ ꯃꯥꯏ ꯍꯧꯗꯣꯡꯒ ꯆꯞ ꯃꯥꯟꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯀꯛꯊꯠꯂꯛꯏꯁꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨ ꯅꯪꯒꯤꯗꯒꯤ ꯁꯅꯥ ꯃꯆꯥꯗꯣ ꯈꯪꯕ꯭ꯔꯥ? ꯑꯣ ꯍꯣꯏ ꯑꯕꯨꯡꯉꯣ ꯑꯝꯇ ꯂꯥꯛꯑꯣ ꯍꯣꯏ ꯑꯝꯇ ꯂꯥꯛꯑꯣꯅꯦ ꯑꯩꯉꯣꯟꯗꯔꯣ ꯍꯩꯃꯥ ꯑꯩꯗꯤ ꯑꯉꯥꯡꯅꯤꯗ ꯅꯣꯏ ꯁꯤꯒꯤ ꯁꯅꯥ ꯃꯆꯥꯗꯣ ꯈꯪꯕ꯭ꯔꯥ? ꯁꯅꯥ ꯃꯆꯥ ꯑꯁ ꯃꯤ ꯃꯁꯥ ꯃꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯃꯁꯛ ꯐꯖꯕꯤꯗꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯅꯤ ꯀꯩꯅꯣ ꯅꯣꯏ ꯁꯤꯔꯣ? ꯅꯕꯥꯏ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯅ ꯅꯕꯥꯏ ꯀꯧ ꯏꯕꯥꯏ ꯀꯧ ꯂꯩꯁꯥꯕꯤꯅꯦ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯅꯤ ꯏꯕꯥꯏ ꯀꯧ ꯍꯥꯏꯁꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯍꯦ ꯍꯩꯃꯥ ꯀꯣꯏꯅꯔꯤꯅꯦꯍꯦ ꯍꯣꯏ ꯀꯣꯏꯅꯕ ꯑꯗꯨ ꯅꯪ ꯑꯝꯇ ꯀꯧꯊꯣꯔꯛꯀꯦꯔꯥ? ꯑꯩꯈꯣꯏ ꯁꯤꯅꯕ ꯑꯥꯎ ꯁꯨꯛ ꯊꯤꯕ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯅꯦ ꯑꯁ ꯑꯩꯈꯣꯏ ꯁꯤꯁꯨ ꯃꯥꯟꯗ꯭ꯔꯣ ꯅꯣꯏ ꯃꯃꯤꯠꯇꯨ ꯍꯣꯔꯕ꯭ꯔꯥ ꯈꯪꯗꯦ ꯅꯣꯏꯁꯨ ꯀꯩꯅꯣ ꯅꯨꯄꯥꯗꯩ ꯃꯥꯟꯗ꯭ꯔꯣ? ꯆꯤꯔꯥꯡꯅꯝꯁꯨ ꯅꯝꯕ ꯑꯩꯕꯣ ꯇꯥꯏꯅꯦ ꯂꯣꯏꯔꯦꯍꯦ ꯁꯦꯒꯥꯛ ꯃꯅꯝ ꯉꯥꯏꯅ ꯁꯦꯒꯥꯛꯅ ꯍꯥꯏꯖꯜꯂꯤ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯣꯏꯅꯤ ꯍꯥꯏꯔꯒ ꯅꯪ ꯍꯥꯏꯐꯦꯠꯇ ꯀꯧꯊꯣꯛꯄꯤꯒ꯭ꯔꯕ? ꯅꯪꯒꯤ ꯀꯩꯅꯣ ꯆꯥꯅꯕ ꯃꯤꯊꯥꯏ ꯆꯥꯅꯕ 10 ꯀꯌꯥ ꯄꯤꯒꯦ ꯑꯕꯨꯡꯉꯣ ꯅꯪ ꯇꯜꯂꯤ ꯃꯥꯅ ꯈꯜꯂꯤ ꯃꯃꯥꯡꯉꯩ ꯐꯤꯂꯝꯗꯒ ꯑꯆꯥꯄꯣꯠ ꯂꯩꯒꯦ ꯏꯕꯨꯡꯉꯣ ꯁꯤ ꯅꯆꯦ ꯀꯧꯊꯣꯔꯛꯎꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯅꯦꯕ ꯆꯠꯂꯨꯅꯦ ꯌꯦꯡꯅꯤꯡꯗꯦꯅꯦ ꯏꯌꯥꯝꯕ ꯀꯧꯊꯣꯔꯛꯑꯒ ꯑꯍꯟꯒꯩ ꯀꯧꯊꯣꯔꯛ ꯐꯨꯒꯥꯏꯍꯜꯂꯨꯔꯣ ꯆꯠ ꯆꯥꯅ ꯅꯞꯇꯅꯕ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯄꯥꯏꯅꯣ ꯑꯝꯇ ꯀꯩ ꯍꯥꯏꯅꯣ ꯍꯜꯂꯣ ꯊꯣꯏꯕꯤ ꯑꯩꯅꯦ ꯁꯅꯥ ꯃꯆꯥꯗꯣ ꯐꯣꯟ ꯇꯧꯕꯅꯤ ꯉꯁꯥꯏꯗꯤ ꯌꯥꯝ ꯀꯛꯊꯠꯂꯛꯇꯅ ꯂꯩꯔꯤꯅꯦ ꯏꯁꯧ ꯂꯥꯡ ꯂꯩꯔꯤꯗ ꯑꯩ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩ ꯅꯪ ꯉꯥꯛꯇ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯑꯣ ꯑꯩ ꯉꯥꯏꯔꯒꯦꯀꯣ ꯑꯩ ꯂꯥꯛꯑꯣ ꯍꯦꯛ ꯅꯛꯁꯨ ꯅꯛꯅꯩ ꯉꯥꯛꯇ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯑꯩ ꯄꯣꯠ ꯑꯝꯇ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦꯕ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯉꯁꯥꯏꯒꯤ ꯑꯃ ꯄꯥꯝꯖꯜꯂꯛꯄꯤꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯍꯣꯏ ꯀꯣ ꯆꯣꯞꯁꯜꯂꯤꯕ ꯄꯥꯝꯖꯜꯂꯤꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅꯗꯤ ꯐꯪꯗ꯭ꯔꯕꯅꯤ나 ꯍꯦꯟꯖꯜꯂꯛꯏꯕ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯝꯖꯜꯂꯛꯄꯤꯁꯤꯅ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯐꯣꯟ ꯇꯧꯕꯅꯤ ꯑꯗꯨꯝ ꯀꯛꯊꯠꯂꯛꯑꯦ ꯍꯥꯏꯕ ꯁꯤꯁꯨ ꯑꯝꯇ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯑꯗꯨꯕꯣ ꯃꯉꯣꯟꯗ ꯄꯤꯗꯣꯏꯅꯦ ꯄꯤꯔꯣꯁꯦ ꯅꯪ ꯑꯝꯇ ꯆꯤꯟꯒ ꯅꯥꯇꯣꯟꯒ ꯁꯝꯅꯍꯧꯔꯤꯕꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯁꯥꯒ ꯌꯥꯝ ꯅꯣꯏꯈꯠꯂꯝꯃꯦ ꯅꯪꯗꯤ ꯅꯪꯗꯤ ꯑꯩꯗꯤ ꯗꯥꯏꯇꯤꯡ ꯇꯧꯔꯤꯌꯦ ꯗꯥꯏꯇꯤꯡ ꯇꯧꯕꯩꯔ ꯁꯤ ꯐꯤꯕꯝꯁꯤꯗ ꯂꯩꯒ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯦ ꯏꯆꯦ ꯊꯣꯏꯕꯤꯒ ꯇꯧꯔꯤꯁꯤꯅ ꯅꯨꯡꯉꯥꯏꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯑꯅꯤ ꯁꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯈꯨꯗꯤꯡ ꯈꯥꯏꯔ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯀꯩꯗꯧꯅ ꯐꯠꯇꯕ ꯄꯦ
ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪꯕꯣ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨꯀꯣ ꯅꯪ ꯐꯖꯅ ꯇꯧꯔꯒ ꯄꯤꯒꯦꯕ ꯑꯗꯣ ꯑꯁ ꯏꯁꯧꯗꯤ ꯂꯥꯡꯍꯧꯕꯅꯦꯍꯦ ꯑꯁ ꯃꯥꯅ ꯂꯥꯛꯄ ꯏꯁꯧꯕ ꯀꯩꯗꯣ ꯑꯗꯨꯝ ꯐꯖꯒꯗꯕꯅꯤ ꯑꯗꯨ ꯅꯪ ꯀꯥꯎꯗꯣ ꯑꯗꯨꯝ ꯄꯤꯕꯤꯌꯨꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯄꯤꯒꯦꯅ ꯐꯣꯟ ꯇꯧꯕꯅꯦ ꯑꯗꯨꯝ ꯐꯣꯟ ꯀꯛꯊꯠꯂꯦ ꯍꯥꯏꯕ ꯍꯣꯏ ꯕꯗꯣ ꯍꯣ ꯑꯗꯨ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪ ꯍꯣꯏ, ꯑꯝꯇ ꯆꯠꯂꯣ. ꯄꯤꯕꯤꯌꯨꯀꯣ ꯑꯥ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯁꯥꯔꯦ ꯐꯖꯔꯦ ꯅꯪ ꯅꯨꯄꯥ ꯑꯃꯨꯕ ꯑꯃ ꯂꯩꯕꯗꯣ ꯑꯃꯨꯕꯗꯣ ꯁꯤꯔꯕꯣ ꯑꯣꯛ ꯃꯇꯨ ꯍꯧꯋꯥꯟꯕꯗꯣ ꯁꯤꯔꯕ꯭ꯔꯥꯕ ꯑꯗꯨ ꯀꯗꯥꯏ ꯁꯤꯕꯅꯣ ꯀꯩꯗꯧꯔꯒꯦꯗꯣ? ꯏꯆꯦ ꯊꯣꯏꯕꯤꯒ ꯅꯣꯏꯅꯤ ꯂꯨ ꯇꯤꯟꯅꯔꯦ ꯇꯤꯟꯅꯩ ꯀꯩꯅꯣ ꯑꯣ ꯎꯅꯍꯧꯕꯅꯤ ꯃꯣꯏꯅꯤ ꯎꯒꯤ ꯎꯅꯖꯁꯅꯨ ꯑꯩꯅ ꯊꯥꯗꯣꯛꯏꯅꯤ ꯎꯅꯧꯆꯣꯅ ꯐꯥꯒꯤ ꯅꯠꯇꯦ ꯍꯥꯏꯁꯦ ꯅꯪ ꯑꯗꯨ ꯊꯤꯔꯨꯅꯨ ꯑꯩꯃ ꯅꯪ ꯐꯥꯒꯤ ꯅꯠꯇꯦꯅꯦꯍꯦ ꯅꯪꯒ ꯈꯪꯅꯩ ꯍꯥꯏ ꯅꯨꯄꯥꯗꯨꯅꯤꯅꯦ ꯏꯆꯦ ꯊꯣꯏꯕꯤꯒ ꯎꯅꯗꯅ ꯏꯁ ꯈꯨꯖꯤꯟꯅꯒ ꯁꯤꯡꯅꯗꯅꯀꯣ ꯏꯁ ꯀꯣꯛꯀ ꯁꯨꯗꯅ ꯑꯩ ꯃꯤꯠ ꯈꯨꯅꯥ ꯑꯃ ꯅꯪꯒ ꯈꯪꯅꯩ ꯑꯗꯨ ꯅꯪ ꯎꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯎꯔꯦ ꯃꯤꯠꯅ ꯎꯔꯛꯑꯕꯅꯦ ꯑꯗꯨ ꯐꯔꯦ ꯀꯩꯅꯣ ꯀꯣꯏꯅꯖꯔꯁꯅꯨ ꯅꯪ ꯀꯥꯡꯍꯧꯅꯤꯗ ꯀꯥꯡꯁꯨ ꯆꯤꯡꯗꯦ ꯍꯟꯗꯛꯀꯤ ꯅꯪ ꯑꯗꯨ ꯊꯤꯔꯨꯅꯨ ꯀꯥꯡ ꯂꯩꯔꯒ ꯀꯥꯡ ꯂꯩ ꯆꯤꯡꯗꯕꯁꯤ ꯀꯥꯡꯉꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯅꯪ ꯀꯥꯡꯉꯅꯤ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗꯅ ꯀꯥꯡꯉꯅꯤ ꯅꯪ ꯉꯁꯥꯏ ꯅꯪ ꯐꯣꯟ ꯄꯥꯏꯗꯕ꯭ꯔꯥ ꯃꯥꯒꯤ ꯄꯥꯏꯗꯦ ꯑꯗꯨ ꯏꯆे ꯊꯣꯏꯕꯤꯅ ꯄꯥꯏꯗ꯭ꯔꯥ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯅꯦ ꯑꯗꯨ ꯄꯪꯉꯗꯤ ꯅꯪ ꯀꯥꯡꯒꯅꯤꯀꯣ ꯑꯩ ꯍꯥꯏꯕꯤꯔꯤꯁꯤನಿ ꯇꯧꯍꯧꯔꯤꯗꯣ ꯃꯤꯠ ꯌꯥꯝ ꯅꯥꯔꯖꯥꯅꯤꯀꯣ ꯀꯩꯗꯧꯔꯤꯅꯣ ꯅꯣꯏꯅ ꯂꯨ ꯇꯤꯟꯅꯩꯅ ꯑꯩꯁꯦ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯗ ꯃꯔꯝ ꯂꯩꯕꯩꯅꯤ ꯑꯎꯕꯤ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯑꯩ ꯍꯥꯏꯁꯦ ꯀꯔꯤꯅꯣꯝꯁꯨ ꯄꯤꯍꯧꯋꯦ ꯀꯩꯅꯣ ꯀꯔꯤ ꯅꯣꯏ ꯅꯨꯄꯥꯗꯨꯅꯒ ꯀꯩꯅꯣꯝꯃꯒ ꯄꯨꯔꯒ ꯄꯤꯍꯧꯋꯦ ꯏꯁ ꯅꯣꯛꯇꯅꯀꯣ ꯅꯣꯛꯃꯤꯟꯅꯗꯅꯀꯣ ꯑꯆꯥꯄꯣꯠꯀ ꯄꯤꯖꯥꯠꯂꯣ ꯈꯪꯗꯦ ꯈꯥꯎ ꯃꯌꯣꯝ ꯑꯆꯧꯕ ꯑꯃ ꯇꯧꯔꯒ ꯄꯤꯍꯧꯋꯦ ꯃꯕꯥꯅꯤ ꯀꯣꯏꯅꯔꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ ꯆꯦꯛꯁꯜꯂꯣ ꯑꯩ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯆꯦꯛꯁꯜꯂꯣ ꯃꯥ ꯍꯟꯗꯛ ꯃꯅꯤꯡꯗꯩ ꯀꯔꯤ ꯑꯃ ꯀꯣꯏꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯕꯥꯎꯟ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯤ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯍꯥꯏꯌꯦ ꯅꯍꯥꯟ ꯍꯥꯏꯕꯗೋ ꯑꯗꯨ ꯁꯣꯏꯗ꯭ꯔꯦ ꯃꯥ ꯀꯗꯔ ꯍꯧꯔꯛꯏꯅꯤ ꯍꯨꯛꯅꯦꯕ ꯍꯨꯛ ꯀꯣꯠꯀꯗꯣꯏꯅꯦꯕ ꯍꯨꯛꯅꯦꯕ ꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯕꯥꯝꯕꯣꯟꯅꯤꯀꯣ ꯃꯥꯅꯦ ꯀꯣꯏꯅꯔꯖꯥꯠꯂꯣ ꯃꯕꯥꯅꯤꯁꯤꯕꯣ ꯊꯥꯖꯈꯤꯗ꯭ꯔꯦ ꯈꯪꯗꯦ ꯑꯩ ꯀꯩ ꯍꯥꯏꯗꯧꯕ ꯈꯪꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯅꯣꯏꯅꯤ ꯈꯟꯅꯅꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯈꯟꯅꯕ ꯄꯥꯝꯕ ꯅꯠꯇꯦ ꯏꯆꯦꯅꯤ ꯂꯨꯅ ꯇꯤꯟꯅꯔꯤꯅꯤ ꯆꯥꯛ ꯐꯣꯝꯗ ꯆꯥꯃꯤꯟꯅꯔꯤꯅꯤ ꯑꯔꯩ ꯂꯩꯇ ꯍꯪꯅꯗꯅ ꯅꯣꯏꯅꯤ ꯂꯨ ꯇꯤꯟꯅꯩꯅꯤ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯨ ꯃꯣꯏꯅꯤ ꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯤꯟꯅꯔꯒ ꯌꯥꯡꯂꯦꯟꯗꯒꯤ ꯊꯥꯡ ꯊꯤꯟꯕꯗꯨꯗꯤ ꯄꯨꯛꯆꯦꯞ ꯊꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯅ ꯍꯥꯏꯁꯤꯁꯨ ꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯏꯅꯦ ꯈꯜꯂꯣ ꯏꯆꯦ ꯑꯩ ꯌꯥꯝ ꯀꯩꯅꯣꯗ ꯏꯆꯦꯗ ꯏꯒꯥꯏ ꯋꯥ ꯇꯧꯕꯩ ꯋꯥ ꯅꯠꯇꯦ ꯏꯆꯦ ꯃꯨꯟꯅ ꯌꯦꯡꯉꯣ ꯃꯣꯏꯅꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯈꯔ ꯌꯦꯡꯉꯣ ꯏꯆꯦ ꯊꯣꯏꯕꯤ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯃꯑꯣꯡ ꯌꯦꯡꯉꯣ ꯃꯥꯏ ꯐꯣꯟꯒꯁꯨ ꯃꯔꯛꯇꯒ ꯆꯦꯛ ꯍꯥꯏꯐꯦꯠ ꯇꯧꯔ ꯌꯦꯡꯉꯣ ꯏꯁ ꯇꯧꯔꯝꯗꯣꯏꯖꯥꯠꯅꯤꯀꯣ ꯅꯪ ꯅꯨꯄꯥꯗꯣ ꯀꯨꯆꯨ ꯁꯦꯡꯗꯕꯗ ꯅꯠꯇꯦ ꯃꯕꯨꯛ ꯆꯦꯟꯁꯨ ꯁꯦꯡꯗꯕꯅꯤ ꯇꯧꯔꯝꯅꯤꯌꯦ ꯁꯤ ꯅꯨꯄꯥꯁꯦ ꯇꯧꯔꯝꯅꯤꯌꯦ ꯊꯣꯏꯕꯤꯁꯤꯁꯨꯅꯦ ꯂꯥꯛꯀꯦꯁꯅꯨ ꯈꯪꯗꯣꯛꯀꯦꯀꯣ ꯉꯁꯤ ꯁꯤ ꯊꯣꯏꯕꯅ ꯄꯤꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯆꯥꯄꯣꯠ ꯄꯤꯔꯛꯏꯕ ꯈꯪꯗꯦ ꯍꯦꯛ ꯀꯩ ꯌꯥꯎꯕꯅꯣ ꯃꯅꯨꯡꯗ ꯑꯩꯁꯨ ꯑꯆꯥꯄꯣꯠ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯍꯥꯟꯕ ꯎꯅꯕꯗꯤ ꯑꯆꯥꯄꯣꯠ ꯄꯤꯅꯔꯝ ꯄꯦꯀꯦꯠꯀꯤ ꯑꯆꯥꯄꯣꯠ 5 ꯄꯤꯕ ꯈꯔ ꯄꯤꯔꯝꯒꯅꯤ ꯃꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯃꯥꯏꯗꯤ ꯆꯠꯇꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦ ꯅꯪꯒꯤꯅꯦ ꯄꯤꯔꯛꯄꯅꯤ ꯀꯩꯅꯣ ꯑꯩꯒ ꯀꯣꯏꯅꯕ ꯑꯩꯒꯤ ꯅꯨꯄꯥꯒ ꯅꯪꯒ ꯅꯣꯛꯃꯤꯟꯅꯔꯨꯕꯒꯤ ꯀꯩ ꯑꯥꯊ꯭ꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯄꯥꯏꯗ꯭ꯔꯕ ꯐꯣꯟ ꯍꯟꯖꯟꯖꯅ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯄꯥꯏꯔꯣꯏꯅ ꯄꯥꯏꯗ꯭ꯔꯕ ꯐꯣꯟꯗꯣ ꯅꯪꯅ ꯄꯥꯏꯈꯠꯂꯒ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯦꯝꯖꯤꯟꯕꯤꯔꯨꯕꯒꯤ ꯅꯪꯒꯤ ꯀꯩ ꯑꯥꯊ꯭ꯔ ꯀꯩ ꯀꯥꯟꯅꯕ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯝꯇ ꯊꯣꯛꯂꯛꯑꯣꯌꯦ ꯅꯪꯒꯤ ꯐꯣꯟ ꯇꯧꯕꯗꯣ ꯄꯥꯏꯗꯦ ꯍꯥꯏ ꯑꯗꯨ ꯑꯩꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯒ ꯅꯪꯅ ꯊꯣꯛꯄꯒꯤ ꯀꯩ ꯑꯥꯊ꯭ꯔ ꯅꯪꯗꯤ ꯀꯩꯅꯣꯝ ꯇꯧꯋꯤꯅ ꯀꯩꯅꯣꯝ ꯇꯧꯕꯕꯨ ꯀꯩꯅꯣ ꯃꯤꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯊꯦꯝꯖꯟꯅꯕꯒꯤ ꯅꯪꯒꯤ ꯀꯩꯅ ꯆꯤꯡꯅꯕꯨ ꯂꯩꯒꯦ ꯇꯥꯅꯤꯡꯗꯦꯁꯦ ꯑꯝꯇ ꯅꯪꯅꯦ ꯀꯩꯅꯣ ꯇꯥꯅꯤꯡꯗꯕꯕꯣ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯂꯧꯕ ꯂꯥꯛꯑꯣ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯍꯨꯜꯂꯁꯨ ꯌꯥꯏ ꯍꯨꯟꯗ꯭ꯔꯁꯨ ꯌꯥꯏ ꯃꯊꯪ ꯊꯥꯗ ꯄꯨꯟꯅ ꯐꯨꯒꯠꯂꯁꯨ ꯌꯥꯏ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣꯕ ꯅꯪ ꯅꯨꯄꯥꯅꯦꯅ ꯀꯥꯂꯤꯃꯨꯈꯤꯗ ꯑꯣꯏꯅ ꯄꯥꯝꯕꯗꯣ ꯅꯤꯡꯉꯤꯔꯕ ꯅꯪꯒꯤꯁꯦ ꯀꯥꯂꯤꯃꯨꯊꯤꯗꯨꯗ ꯅꯪꯅ ꯊꯦꯝꯖꯜꯂꯨꯔꯤꯁꯤꯅ ꯅꯪꯒꯤ ꯀꯩ ꯍꯣꯏꯅꯦ ꯅꯪꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯕ ꯂꯥꯛꯑꯣꯅ ꯊꯣꯛꯕ ꯈꯥꯕ ꯇꯤꯟꯅꯔꯁꯨ ꯌꯥꯏ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯏ ꯃꯑꯣꯡꯗꯨꯗꯤ ꯈꯥꯕ ꯄꯥꯏꯃꯣ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯕꯗꯨꯕꯨ ꯀꯅꯥꯅꯦꯕ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂ ꯀꯣꯏꯕꯗꯨ ꯀꯅꯥꯅꯦꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗꯒ ꯃꯤꯇꯥꯒꯗꯕ ꯅꯠꯇꯦꯅ ꯑꯝꯇ ꯍꯥꯏꯌꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯒ ꯃꯤꯇꯥꯒꯗꯕ ꯃꯤ ꯅꯠꯇꯦꯍꯦ ꯃꯤꯉꯣꯟꯗꯒꯤ ꯑꯆꯥꯄꯣꯠ ꯅꯨꯄꯥꯗꯒ ꯂꯩꯍꯜꯂꯝꯕꯗꯨꯕꯨ ꯀꯅꯥꯅꯣꯕ ꯃꯤꯒꯤ ꯅꯨꯄꯥꯗ ꯑꯆꯥꯄꯣꯠ ꯂꯩꯍꯜꯂꯝꯕꯗꯨ ꯀꯅꯥꯅꯣ ꯅꯌꯨꯝꯗ ꯂꯪꯁꯜꯂꯝꯕꯗꯣ ꯀꯅꯥꯅꯣ ꯑꯝꯇ ꯍꯪꯉꯨ ꯅꯌꯨꯝꯗ ꯂꯪꯁꯜꯂꯝꯕꯗꯨ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯂꯪꯊꯣꯛꯈ꯭ꯔꯕꯅꯦ ꯑꯝꯇ ꯍꯥꯏꯕꯣ ꯑꯗꯨꯗꯤ ꯑꯩꯅ ꯂꯪꯊꯣꯛꯈ꯭ꯔꯕꯅꯦ ꯅꯪꯒꯤ ꯁꯨꯃꯥꯡꯗꯅꯦ ꯇꯥꯍꯧꯔꯤꯗꯣ ꯅꯪꯒꯤ ꯁꯨꯃꯥꯡꯗ ꯇꯥꯍꯧꯔꯤꯗꯣ ꯃꯆꯤꯟꯗ ꯀꯜꯂꯛꯀꯅꯣ
나신도 양 갈라까노에 먹은 강해요. 먹은 강에 ꯅꯪꯅ ꯊꯥꯕ ꯊꯤꯕꯧ ꯈꯪꯉꯦꯅ ꯍꯥꯏꯌꯦ 티보고 강에네 발 마수다 아, 여기 디셔너리 뭐야? 낭디 디션 이보이래 이게 낭게 이군 채널이 뭐야 낭내 이군 채네 보이래 짜자가 아까 너는 누가 보고 따는데요? 자자가 가 누가 방금 따는데 까이니 튀고야 가이가 밤이라니 가리 무팀 거래 임밤비네 어머, 뒤두가 내 이랑 동네라며. 무티도 이런 도 이래 또는 언제나 닝게 하여 저는 인게 원인이에요, 마사도. 나마이 들고 살았겠니 나마이도 타라까니 나마이 타슬라디 오, 드레스 와이가 구이가 잡아도 가나, 내노. 그래서 와요 꾸이 비서도 가나가노 나와나 पैसा लेके हागदा पैसा पूरा पीबदो कना दैनो 나와나 पैसा लेते हैं उधर पैसा पूरा पीबदो कानानो 와도 내가 kudu la이데 마나네 마팅 방인바도 되기 라와 kudu 라비바. अखोई जो लइजे नंग मतें पांग मुरु सुम लवई वानी 나라 लेतना ने मिकी मरन पाम्बा नरन लइते नी नरन पा 나는 레고도 내가 미기 드레스 와이가 세. नरन लइते नी ड्रेस वाइ सेल दो हो नारा लेबदो नारा पैसा पूरा 가 मिकी पीदो हांगो नरन लइते दुना मी खुदिं वइ सापुर लो दो 해달라까들이 아세 가바이 아시안 해달라까들이 이제 마시 해달라까들이 가요 마sam바야. मसी आई छोरादिने ना तैसारो हायो ना तै जारो है ए ओने ना तै जारो है ना 마삼제 포이도 해. ना सम तो फोइनी जगो छा लेगदा हांगो जगोई छले 아들이 저거 사고 사고 비에 सिदे मोइना हाइद बलता आइना हाइजलगा खलन सिदि कमदोंनी खति खते 난 가고 가고 이반이 खनाइसि कै मरंगिना 아니 가나이제 कै मरंगिना हम थायो 하우로 파이도 가오그래 그이데노 ꯅꯪꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯅꯪꯁꯦ ꯁꯥꯎꯔꯦꯅꯅꯦ ꯑꯩꯉꯣꯟꯗ ꯐꯣꯟꯁꯦ ꯇꯧꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯑꯝꯇ ꯂꯧꯕꯤꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯅꯣꯏꯗ ꯂꯩꯔꯝꯕꯒꯤꯅꯦ ꯂꯧꯕꯗꯣ ꯊꯣꯛꯎꯔꯒ ꯅꯪꯒꯤ ꯃꯌꯥꯗ ꯄꯤꯔꯝꯕ ꯑꯁꯤꯗ ꯀꯩ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦ 이반이는 나한테 खनरिꯁꯤꯗꯤ ꯑꯇꯩ ꯑꯝꯇꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯈꯥꯕꯩ ꯍꯥꯏꯕ ꯃꯤꯒꯤꯅ ꯑꯣꯏꯔꯝꯃꯦꯗꯅ 난 가바이